Hello everyone. Eramdam the leiriba Ereicha quite pumnmk mafamda mafamda butsari salam toujari Aslamu Alaikum. Eramdam da leiriba communities khudingmaktagi Angamba mateng pangzara lai social da zambana abdisu tawjade adubo ngasi akhoi maitai chilinau dagi Eramdam Damak khunngakpa oina su thoraba Enao ma akhoi Maki maming si Chingshubam Johnny Eli Chingkhei Hariba Enao si thamibal dagini thamibal yumnam dagini inam lekai dagini Mahaga si Houjik yam kanna kidney ki problem su laiba adagi maki ai masigi laina sing si yamna haijabada haijadre ko adana yam kanna Houjik si masa gi anaba kidney ki problem amadi atai magi brain da problem laibadagi Houjik kanna layeng chathari Enao si documentic yamna awaba imungni mama pasu leitraba kanam leitraba Enao ni adu mahak sina aingonda yamba mateng kitangan hairei aina pangba mateng sinadi mahangonda mapung phararoi sasi yamna sangaka dabu oibaduna Eramdam lei Ereicha maite hebelaite pangal hebelaite crystal hebelaite adu anaba haibasida mateng pangbadi sorna allana sawap tagi mahaidagi kaisu lemna manghalloi aduna akhoi pukchin chawraba singna ai scanner Pijariba aduga mahaki photo sing adu mahaki video sing jo ai makhagi sideng video mayam Houjik2 Mahak si yamna kanna aruba fibamda na aduna leire mahangonda paisa amata leitre magi imung manung ai gana ai wari sanajare aduna ichilinau singna Pijariba GPAY number amadi QR code asida mayamna angamba akhoi mateng khara pangbinaba amadi social media gi thongda mayam da ina request toujari ai gi follower ai gi friends sing angamba lupa 10 oro sam oro sangwa angamba pangbinaba haijari mayamna transparent loinaba isa na ngamba pangkiba mateng singdu tangai fadana screenshot akhoi gi comment da thajan biramo amadi natragana akhoi gi Pijariba mobile number GPAY number asida WhatsApp paibani asida thajan biro aduga akhoi pa mateng pangbir ke bisili naw singi keido hayeng kona naw sida pangamdai matamdu da yam lawthokserake yamda asuk lakhre haibadu aduda chithana thaudana ba Eramdam da leiriba Ereicha pumnmk ngasi aina Pijariba mayamda request ama akhoi Enao sigi yamna tangai phadana awaba tarab sida mateng pangbagi post asi amsu mayamna share tawsan biramo aduga angamba hallaga so mo haijare angamba misida akhoi mateng pangmin si chilinau sing mahaksu Eramdam gi damakta khunngakpa moina Eramdam kaiba yaroi da thobai nauni aduna Enao si aina matam sangna su masak khangjai aduga mayamgi pangakpa mateng duga pullaga aigisu aina pangjabado numitu dai adu mayamda lawthoksage. Thank you everyone. Eramdam da leiriba Ereicha khai pumnmk na sugumba nawa tabasida akhoi amatani haiba minna si haibasi thamjani.